Class 10 gi mahiroi promotion pithok piyu SSUM COVID-19 second wave asige wairakliba phibam asi yenglaga Manipur lengakna mahiroi khunai ge khanbi duna Class 10 gi mahiroi bu promotion pithok pinaba SSUM na mari leinaba khudingmak ki pungning singsilakle Socialist Student Union of Manipur SSUM ge serol aman hai Manipur miyam nasu COVID-19 gi laichat thengnabada thamoi sengbiyu Laichat asidagi ngakthoknaba leingakna piriba kanglon sing ngakna chatpiyu amade athuba matamda vaccine kapthok pinabasu appeal tawrakle haukiba kumja 2020 gi March thadage India da COVID-19 gi laichat kansilakhibana mahiroi sing ningthina lairik tamba phangkhidre masigi mathakta kumja 2021 gi anganba saruktagi hauraga COVID-19 gi ani suba laichat amuk hanna laksin khibana Karamba matamda tangdu laitagadagi haiba tamba ngamdre wayakliba phibamsing ningthina nainaraga CBSE gi oina class 10 gi oina promotion pithokre maramaduna union na malem pumbada sandorokliba covid laichat ase tara thokna khanaraba matungda class 10 gi mahiroi singbu CBSE na lawriba paring aduda Manipur lengak nasu thinthaba tawdana promotion pinaba mari lenaba khudingmakta khangalakle Serol asina hai Manipur lengakna class 12 ki matang dana karamba phirep ama lawpham thokpagi haibadusu watup thokpinaba SSUM na khangalakpaga loinana ngasi mak mahiroi sing kayagi thamoida exam ki langtaknaba ama leiribasi kokhanbinaba Manipur lengakna akhanaba midyeng sangbifam thoe haukiba chahi ama subna online class pangthokpada mahiroi sing kayamuk yamna kanaba phanglibage natraga lairaba mahiroi kayana online class asida saruk yaba ngamdabagi haibadu leingakna mari leinaba singa tana tiknaduna yengsinbiba chumgane online class na lairaba mahiroi kaya amadi khungangi lamdam singda asuki matik khudong sadaba mayoknai adum oizaragasu laichat asina piriba saitheng asina manghaliba matam asida online class na kharada oirabasu menkhatpa ngamli haibasidi union na chetna thajai Khwaidagi luribade COVID-19 gi ani suba laichat asina India pumbagi oina chauna saitheng pirakle saitheng asina maram oiraga mahi masing tambadasu chauna awaba mayoknare tanpham asida Manipur da karamba matamda exam pangthokpa yagadage haibasi tamba ngamdribani haire India gi oina miyoi lak ahumga lising hompuga nipan positive oire miyoi lising ahumga chamri tara na laikhidre laibak asigi oina haukiba pung kunmari asida khwaidagi yambo oina miyoi Lak ahumga lising humpunipan chamaga nifu taret COVID-19 positive oire miyoi lising ahumga chamri tarat na laichat asidagi laikanaba ngamdana laikhidre haina Union Health Ministry gi report amana haire report asigi matungina haukiba pung kunmari asida miyoi lak ahumga chatret kuntraga nithoina discharge tawkhre haire hauzik phawbada laichat asina miyoi lak aniga lising taraga nipan chamapan yangkhai mapan laikhidre miyoi crore amaga lak humpuni thoi lising maudra humdoi ahumna recover tawba ngamkhre haire laibak asigi oina apunba confirm case masing miyoi crore amaga lak maudra mapan lising kun mangaga chatruka mari sukhibaga loinana hauzik active case oina miyoi lak kuntraga mari lising tara humdoi chatruk nifuni thoi leire laibak asigi oina hauzik phauba miyoi crore tara manga lak humudra mathoi lising maudra nipan saniga taret na covid vaccine kapthokre haire State asida oxygen gi awatpa leitanaba Manipur lengakna laukhalakpa khongthang singi manung channa yumthang nariba Assam gi Nagaon amadi Nagaland gi Dimapur da leiba oxygen plant singdagi ngasi D type oxygen cylinder sahumga humbudra mari Manipur da thunglare hiram asiga mari leinana CM na thagalakhiba post amada hai government na miyam gi damak mathau taba thabak sing paikhatuna ngak senagane Miyam su laingak na piriba COVID ki SOP sing ningthina ngakpiyu haiba appeal tawrakle COVID ka mari leinana Prime Minister gi review meeting na lawkhiba warep sing numit samani COVID ki duty tawrakpa medical personnel sing Prime Minister Distinguished COVID National Service saman piduna ikai khumnagane NEET PG exam tha mari sangdokna yaithokre numit samani COVID ki duty tawrakpa medical personnel sing Lakadoriba regular government recruitment singda hana khudong saba pigani vaccine dose lak hompu hena numit humni asida state amadi union territory singda phanghalagani center lakadoriba numit humni asida vaccine dose lak hompu hena
state amadi union territory singda thunglaragani haina ngasi central government na laukthokre health ministry na press ta thadorakpa warol amada central government na hojik phawbada vaccine dose crore 13 lakh yankhai mari state amadi union territory singda thadokre masigi manungda hojik phawba punna vaccine dose crore 15 lakh 69,000 chamnga kuntra taret sizinakre aduga hojik state amadi union territory singda punna vaccine dose lakh 65 rom leiri masigi mathakta lakadoriba numit humni asidasu ahenba vaccine dose lakh 60 rom state amadi union territory singda phangalagani hairi miyam punbi danaba hairubada police ta miyamna landarakre Odisha gi Mayurbans district ta COVID-19 gi yenglaga mi punbi danaba hairubada miyamna police ta attack tawrakpadagi yamdrabada police personnel ahum asok apan nangkhre Surat Police Station ki Assistant Sub Inspector Biswajit Das Mohapatra na phongdorokpada miyam adu Saiti Paraba Festival of the Holy Month of Saitra Devan Bahali khungangda miyam adu punkhibani haire Police na COVID-19 sandoroktanaba mafam amatada punbidanaba hairubada asawbaga loinana miyam horoktuna police vehicle na singbasing thugaiduna attack adu satharakhibani haire khudak adu da ASI ama Manak nakpada laiba Udala Sub Divisional Hospital da pukhatki phibam lusilakpana amuk Baripuda District Headquarter Hospital da amuk hanna pukhatki haina Biswajit na makhata na phongdoklakhi masunupa naraktanawagi damak train da songsinduna sijakre hauki bapung kun mari gi manung da India da COVID-19 anaba lakh 3,9,9 chamaga nifu taret hengalaktuna amadi miyoi 3,913 na laikhidre Asigumba akiba maraksida Rajasthan ge Kota City da sahi 65 suraba Hiralal Bhairwa amadi magi nupi test tawbada COVID-19 positive oiramkhi makhoi masanupa su sahi nipal ge mamangda laikhidre masunupa tara nipan amadi manau nupi narabade makhoi gi imung manung tumna sikhiba tare khanduna ahal oiraba matai manau anina Delhi Mumbai ge yang athoriba train da songsinduna masa matomta sijakre asigumba khongthang ase mabubokna masugi damak magi imung manungi damak kayamuk khanjabagi haiduna ulambagi mami adu tare adum oinamak mafam adugi covid care center na chingbada lainga ki mijeng changdrabara haiduna case ama under section 174 unnatural death lokhatkre covid-19 protocol gi matung inna laikhidraba matai manau animak aroiba mathau mangam pangthokre hairi sahi tarani pangi mathaki miyoi sing covid-19 vaccine kapagi haukre malem gi oina khwaidagi chawba vaccine kapagi thavak india da ahum suba phase oina sahi tarani pandagi mathaki miyoi sing covid-19 vaccine kapa ngasi delhi da hokdokre deputy cm Manish Sisodiana vaccination center amada yengsin bachapada hai delhi gi school humudraga tarukta vaccine kapa haukre masiga loinana vaccination center punna chahumga amada sahi taraga nipandagi nifumanga fawbugi manungda laiba miyoi sing vaccine kaple ngasimak miyoi lising nifumanga ga chamaga yankhaida appointment pikhi delhi gi oina vaccination ase chada 100% yauna kapthokpa ngamgani haina mahakna makhata na phongdokhi